ꯌꯥꯝꯅ ꯊꯃꯣꯏ ꯁꯣꯛꯄ ꯊꯃꯣꯏꯒꯤ ꯄꯥꯎꯗꯝ ꯑꯃ ꯇꯝꯒꯦ ꯉꯁꯤꯗꯤ 2018ꯒꯤ ꯖꯅꯋꯥꯔꯤꯒꯤ ꯑꯔꯣꯏꯕ ꯁꯔꯨꯛꯇ ꯑꯣꯏꯔꯝꯒꯅꯤ ꯈꯜꯂꯤ꯫ ꯑꯩꯅ ꯄꯜꯁꯔ 180 ꯑꯃꯨꯕ ꯑꯃ OLXꯇꯒꯤ ꯊꯤꯗꯨꯅ ꯂꯩꯈꯤꯕꯗꯨ ꯒꯥꯔꯤ ꯊꯣꯏꯗꯣꯛꯅ ꯅꯨꯡꯉꯥꯏꯇꯕ ꯃꯟꯕ ꯑꯣꯏꯈꯤꯗꯦ꯫ ꯑꯩꯁꯨ ꯌꯥꯝꯅ ꯄꯥꯝꯖꯅ ꯊꯧꯖꯈꯤ꯫ ꯒꯥꯔꯤ ꯂꯧꯕꯒ ꯏꯀꯨꯏ ꯀꯨꯏꯗꯅ ꯐꯦꯕ꯭ꯔꯨꯋꯥꯔꯤ ꯗꯦꯠ 20, 2018ꯗ ꯁꯤꯂꯣꯡꯒꯤꯗꯃꯛ ꯏꯝꯐꯥꯜ ꯗꯤꯃꯥꯄꯨꯔ ꯒꯨꯋꯥꯍꯥꯇꯤ ꯂꯝꯕꯤꯗ ꯆꯠꯈꯤ꯫ ꯂꯥꯏꯕꯛ ꯊꯤꯕ ꯊꯧꯗꯣꯛ ꯑꯃꯗ ꯗꯤꯃꯥꯄꯨꯔꯗꯒꯤ ꯑꯁꯥꯝ ꯂꯣꯝꯗ ꯀꯤꯂꯣꯃꯤꯇꯔ 100ꯃꯨꯛ ꯆꯪꯁꯤꯜꯂꯒ ꯂꯩꯕ ꯃꯐꯝ ꯑꯃꯗ ꯄꯣꯠ ꯄꯨꯕꯒꯤ ꯑꯣꯇꯣ ꯑꯃꯅ ꯃꯃꯥꯏ ꯈꯪꯂꯩ ꯂꯩꯊꯣꯛꯂꯛꯄꯗ ꯑꯩꯒꯤ ꯒꯥꯔꯤ ꯄꯜꯁꯔꯗ ꯊꯣꯝꯕꯤꯔꯛꯈꯤ꯫ ꯒꯥꯔꯤ ꯊꯣꯏꯗꯣꯛꯅ ꯁꯣꯛꯈꯤꯗꯦ꯫ ꯍꯦꯜꯃꯦꯠꯀꯤ ꯚꯥꯏꯖꯔ ꯂꯨꯝꯁꯦꯟ ꯀꯥꯏꯈꯤ, ꯖꯦꯀꯦꯠ ꯈꯔ ꯇꯠꯈꯤ꯫ ꯑꯗꯨꯃꯛ ꯑꯩꯒꯤ ꯁꯤꯂꯣꯡ ꯖꯔꯅꯤ ꯃꯄꯨꯡ ꯐꯥꯈꯤ꯫ ꯃꯔꯛꯇ ꯌꯥꯔꯛꯇꯕ ꯑꯃꯠꯇꯁꯨ ꯇꯧꯔꯛꯈꯤꯗꯦ꯫ ꯑꯁꯤꯗ ꯅꯠꯇꯅ ꯑꯇꯣꯞ ꯑꯇꯣꯞꯄ ꯂꯝ ꯑꯁꯥꯡꯕ ꯃꯅꯤꯄꯨꯔꯒꯤ ꯃꯅꯨꯡꯗ ꯂꯩꯕ ꯂꯝꯁꯤꯡ ꯑꯌꯥꯝꯕ ꯑꯩꯒꯤ ꯄꯜꯁꯔꯒꯤ ꯃꯇꯦꯡꯅ ꯌꯧꯕ ꯉꯝꯖꯈꯤꯕꯅꯤ꯫ ꯒꯥꯔꯤ ꯇꯌꯔꯁꯤꯡ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯊꯧꯅꯕ ꯍꯦꯟꯕꯅꯤꯅ ꯇꯨꯝꯁꯤꯜꯂꯛꯈꯤ꯫ ꯑꯃꯥꯖꯣꯟꯗꯒꯤ ꯇꯌꯥꯔ ꯑꯃ ꯆꯦꯟꯗꯨꯅ ꯃꯦꯒꯤ ꯇꯥꯡ 12, 2019ꯗ ꯁꯤꯟꯈꯤ꯫ ꯒꯥꯔꯤ ꯊꯧꯕꯗ ꯈꯪꯅꯨꯡ ꯅꯨꯡꯉꯥꯏꯕ ꯑꯃ ꯐꯥꯎꯈꯤ꯫ ꯇꯌꯥꯔ ꯁꯤꯜꯂꯤꯕ ꯅꯨꯃꯤꯠ ꯑꯗꯨꯅ ꯅꯣꯡꯃꯥꯏꯖꯤꯡ ꯅꯨꯃꯤꯠꯅꯤ꯫ ꯃꯦꯒꯤ ꯇꯥꯡ 12, 2019 ꯊꯃꯣꯏꯗ ꯂꯩꯍꯧꯔꯅꯤ꯫ ꯇꯌꯥꯔ ꯁꯤꯟꯕ ꯅꯨꯃꯤꯠ 5ꯅꯤ ꯂꯩꯔꯒ ꯌꯨꯝꯁꯀꯩꯁ ꯅꯨꯃꯤꯠ ꯃꯦꯒꯤ ꯇꯥꯡ 15, 2019ꯗ ꯑꯩꯒꯤ ꯄꯜꯁꯔꯗꯣ ꯍꯣꯇꯦꯜ ꯏꯝꯐꯥꯜ ꯃꯃꯥꯡꯒꯤ ꯋꯥꯜ ꯄꯔꯤꯡꯗ ꯊꯝꯂꯝꯕꯗꯒꯤ ꯂꯩꯔꯝꯗ꯭ꯔꯦ, ꯄꯨꯕꯤꯈ꯭ꯔꯦ꯫ ꯑꯩꯅ ꯌꯥꯝ ꯆꯦꯛꯁꯤꯟꯅ ꯃꯃꯥꯡꯒꯤ ꯗꯤꯛꯁꯀꯤ ꯁꯣ ꯐꯥꯎꯕ ꯂꯣꯜꯂꯝꯃꯤ, ꯒꯥꯔꯤꯒꯤ ꯃꯉꯛ ꯁꯣ ꯂꯣꯜꯂꯝꯃꯤ꯫ ꯗꯤꯛꯁ ꯁꯣ ꯐꯛꯀꯥꯏꯔꯝꯂꯒ ꯑꯩꯒꯤ ꯒꯥꯔꯤ ꯈꯥꯝꯂꯝꯕ ꯃꯐꯝꯗꯨꯗ ꯂꯩꯔꯝꯗ꯭ꯔꯦ꯫ ꯈꯨꯗꯛꯇ ꯁꯤꯇꯤ ꯄꯨꯂꯤꯁ ꯑꯃꯗꯤ ꯏꯝꯐꯥꯜ ꯄꯨꯂꯤꯁꯇ ꯔꯤꯄꯣꯔꯠ ꯇꯧꯗꯨꯅ ꯃꯈꯥ ꯇꯥꯕ FIRꯁꯤꯡ ꯂꯧꯈꯠꯇꯨꯅ ꯊꯤꯖꯤꯟꯕꯒꯤ ꯊꯕꯛ ꯍꯧꯈ꯭ꯔꯦ꯫ ꯀꯌꯥꯗ ꯑꯋꯥꯕ ꯃꯑꯣꯡ ꯑꯃꯗ ꯆꯩꯅꯥ ꯄꯤꯕꯤꯔꯝꯂꯕ ꯄꯨꯕꯤꯈꯤꯕ ꯃꯤꯑꯣꯏꯁꯤꯡꯗꯨꯅꯗꯤ ꯀꯔꯤꯁꯨ ꯈꯜꯂꯝꯂꯣꯏ ꯑꯩ ꯑꯃꯗꯤ ꯒꯥꯔꯤ ꯃꯥꯡꯈꯤꯕ ꯃꯤꯁꯤꯡꯒꯤ ꯐꯥꯎꯔꯤꯕ ꯊꯃꯣꯏꯒꯤ ꯃꯩꯁꯥꯛꯁꯦ꯫ ꯃꯈꯣꯏꯁꯦ ꯊꯃꯣꯏ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯀꯟꯗ꯭ꯔꯥ? ꯚꯤꯗꯤꯑꯣ ꯑꯁꯤꯕꯨ ꯉꯝꯂꯤꯕ ꯃꯈꯩ ꯁꯤꯌꯔ ꯇꯧꯕꯤꯗꯨꯅ ꯑꯁꯤꯒꯨꯝꯕ ꯍꯨꯔꯥꯟ ꯆꯤꯟꯊꯤ ꯇꯧꯕꯁꯤꯡꯗꯒꯤ ꯆꯦꯛꯁꯤꯟꯕꯤꯌꯨ, ꯄꯨꯛꯅꯤꯡ ꯂꯧꯁꯤꯡ ꯑꯣꯏꯅꯕ ꯍꯣꯠꯅꯕꯤꯌꯨ꯫ ꯃꯌꯥꯝꯕꯨ ꯄꯨꯝꯅꯃꯛꯄꯨ ꯈꯨꯔꯨꯝꯖꯔꯤ꯫